June 18 duga comparing with hauzik laiba khoigi conflict sigi matang sida laitriba mi masingja duke matik yameba akoida haidi limit of tolerance matam dugi miyam giga limit of tolerance akoine akoigi generation da hauzik laiba limit of tolerance akoine hena laibagi mami makak chawna tasalaiba habidi matam du da khoi unanimously hobangam giba ngasidi irang se numit ni phan hek hobangam daba haidi momentum se graph se karakanda bak laune tan ni nemdaba habidi adum mayam na so hairi sini even khoigi ima kaithel da lairiba miyam phoboloim na politicize tawrabra tongan ba lairiba sing se each and everyone se loin politicize tawrabra ngarang na handa thoki ba ima khoigi ima meragi president gi sujatana statement thamobagi matang da mahaki workers singna mang haidi mob haudana tawri duneba sumain tawdana ojakiran miyamgi wakalda si organize tawdraga su mai magi manungdagi thoglake khandribase ngasagi sina khoigi chief minister gi sina home minister gi sina sigi haidana khaidok tana leirakanda mai magi khudong jabase launa nabagi sida tongning ba kaya ama leirabasu aikoina thobada khoina khongjang ji yaraba madamda aigi family da kairakani aigi jagi da kairakani habagi somba achauba mamim khak leibase manbana organize tawdabagi wase tokse bojakiran ngamdrise momentum hallise sini da ujakiran hojiki poto hojiki anchor thambi poto da madu 100% kaninga itraba pone hojiki poto ne koni interpretation sakju ke jema khenai haiba sidi ngasai gi wahi gi wani ar khenar e poche krai de gino hai kanda ngasai hiale mena kana gu momde kari gu momde khudong chaba amta phangoi do waloi do pot uragadi agi to hum to pokse agi professional matu straight ram to bangam gane ba ai woro mi woro kana gu kharagi mahi ma chung khar char uragadi thabak to bangam do pot am lai ba adana politicize tawrabra mayam chilo na fajalabra politically magi kano tongor game sanarabra hai post dia machumo wane ba ngamakri pot ikoi scale sat karo ga chalong taba zero taba phim la iste magi constituent assembly sing da kare iba pot mayam sing je maximum koi manipur kana na ka gi bio valley area su ko sigi post se karak matam no magi kadra ga su government support to post da kamai to gi yeng bio ba sigi post na maram wara kanda ikoi hujik se mana kari khan gini ma se ai gi kaino ni ai di magi oi haiba polum da jat khreba lewa ki pot da jatre ba ai gi magi an anak pot am da jat khreba maram di mana ngasi phangi ba mana tawningi ba pot se ngasai khoigi hui sidi mai mapudo jalagadi khongte dana ko ar main tawdana even atopa mitop la khongi dana adana ekhoi prajaga magi kainoga ge marakta ekhoigi kari haitare masi wan thoksi halaga language yam phajadaba unemployment ron chakrani tawre ko adu maina adum bagi system amala abanina hausi yam lubo poni aduga ekhoina tasengna masigi momentum se ekhoina na tolerance wang du wafam nate leibo posida ekhoi kaino hujik tabak si toro kadra haina tawdong man bakra leibidun praja singna sum father ga yeng bagi pot male usi leche kham theng na ware haibase khoina yamna soliba periphery area da lojing leya da koki khunga tainaba singdadi wabane hela abanina sirazuki do mi masing si yam eba ekoi gi swai valley area dadi ibun jaga singche ekoina masi sidaba sigat pagi wafam natana ekoi waraga su ban blockade chmai tor ko pod khara ware uraga su bom nongmai natraga hatna su na basi yorokani haiba posi laite dana laithoke na khanman masing yam ena ngasai mamang round target to jaram bodo ina kara khunba paisa paiba senjau paiba kangu gi masa masu imung manung kayam tolaga sida participate toge haiba se mi masing 10% fana 5% toro moeba yale main hygienic ise makhoi mayam sina understand toro aba adagi politician mayam gon raiba kangu sina khatang lewa ki issue gi generation gi future gi na khangba numitto adar akhoi gi pochdi hongarbu to bapung phane ba hawgiti all that glitters is not gold arang bukhudi maksana nati haiba dumaina mapanda yamna phoja manungda io hoba pot amaka ikoi sidaida mi gi wakal sings da yauri bako adana ikoi sidaista ikoi na tasengna haragadi masidi hongargu do pot nate isagi thamoi nungda isagi wakal da lewa ki nungsiba lewa ki damakta khanba generation gi damakta khanba aduga ngasi ikoi na lewa ki khanba haiba se aina khalou do taragadi aigi pikleba imungi isa isu nadraga imung manungi chinnaw mayam sing sisu hojik choiba victim oiba smaina kaidongwei karam kanda karam matam dagi oirakani habse khangba natte haiba potse mayam jina aware of masangi masi laitabni na aigi da sokte moi da so azona laito ko poto saida aigi haiba potu da potse mangon da so asu aiga mane na aina khanba ngamba machange ba adana madugi expression da koina emotionally loin mak maduna chalasi haibna te thabu kodi makko emotion gi wanate reality aluga koina madugi marumda behind masida natra koina si taro kari thopu yai haiba consequences do and don't say koina yamna khallaga
sum lairagadi si torogadi si tawbe si tor si tawbe si wabe si tawbe anta ai sumai tawbe na khalag consequence katang khalag lergin thabu kuding mai pa oiba consequences to oining bo oirection tawhum topo hujiki ek tawhum topa thak to accordingly koni ek tawbo mathau tai haijabni koina haise masi matam chana matang chana to hodabni na madu punglong ni matung jagoi sawa hai ta ganda masagi sumang le tai nei haibado adugi potane hujik tari bo potse aduna aikoina lairiba potsing da aikoi swaida aikoni yamna kanna politicians sing chaiba ngang wi pota makoi su makoina tawdrabni tuminna nakana ma silent to thangro aikoi praja moine koi kai taw matau tai aduna NSN I am na tasing nagagi maikhum upaga without territorial limit I have a potone mai hogrido then huji kukina separate administration with legislative power hai baze ngasagi nagagi maikhum upa naga hai potama sem aga umbrella tupaga for a better political bargaining power with sinaraga tawgi potona hogi mai do hujikti amu kuki gi maikhum upaga kuki gi political solution amagitamuta for a better bargaining political power sagat piana kuki have a posina receive oibani seng haidi demand to wasingi kai no kana se kuki have a potula de kuki la loba kuki terrorist ko na aramina adum thola kana masigi posida se example highway chaliba transporter me am sing se se am piraga se koi kuki la loba sigini cp ga dawni moigi ATM card machine oiba hai tare masigi function to yana ba pot amaka ngasi laheliba aduna national highway sing da koi nahan even kemjana ukhul satpada jiri chatpada koi kem to ngam de dana ko aru even kuki khul sangjala wari sai da magi no aita ba pot amaka